Irang asina maram oiraga lanjennaduna relief camp ta changdafam loduna leiriba sing masagi Yumda Hanjilhallu haiba demanda Committee on Protection of Mighty Victims Moraine Sinduna inmate Singna Manipur Legislative Assembly Fawa Khongjang nangsinaba hotnabada Imphal East District Police amasung Khongjangloi Singi marakta chaw muknaba thokre Imphal East District ke manung chana akampa ta Leiba Idol Girls College ta Leiba inmate Singna Khongchat ase chatpa haurakpada mangjongna sem saduna leiramba Imphal East District Police ke team amana relief camp ke gate ta gate thoraktanaba megaphone gi khuthangda jackson wa thamke Khongjangloi Singna Khongjang adu chatnabagi damak relief camp adu ke gate lan thorakba matang aduda police ki mic ke de tear gas cell amadi smoke bomb kapsinduna yam adu tankhaina ba honake Police na tear gas amasung smoke bomb kapsiluba adu take relief camp adu da Leiba miyoi kharana police da fabiro haiduna jansilake Matang aduda Khongjangloi shing amadi police ani ki maikai da chawna muknaba thoke makha tana asum muknarappadagi miyam adubu tankhaina ba honabada police na ahen ba tear gas cell amadi smoke bomb kaya sizinnabaga loinana nongmai round khara blank fire thoke police ki action aduna maram oiraga thodok thokliba akampat lambi ga hek tainana leidiba Eastern Ideal School ge mairoi khara pakhatuna wanthaba yaurappadagi school adugi oza singna police da tear gas cell amadi smoke bomb sizinadana ba lauke Angang sing adubu senana ba honabada oza sing adu achobo khudong chadaba amamai unke police ka ngaihak muknaraba matungda Khongjangloi sing aduna police ki athingba adu namkhaiduna makhata na Khongchat adu chanaba honake Khongjangloi sing aduna akampat lambi dagi thoraklaga singjamai kongba road yorakpa mapada police ki action aduna maram oiraga miyoi khara asok apanake thodok aduda soklaba sing adude salam tomba chahi nifukataruk soibam robert chahi taraganipan Naulaima Saurakpam Jahi Nimfu Amade, Yumnam Ibe Chaubi Jahi Humfu Maride, Asok Pasing Adu ambulances in Laduna like an Naba Hospital the Pukake. Chairak Aduda Thodok Adugi Pau Louba Changluba Impact TV News ki paomee, RC Mangangcha Manipur Police ke Sub Inspector Amana, Kinnathilakpadagi Asok Apanake, Soklaba paomee RC Mangangcha na Fongdorpagi Matung Ina, Mafam Aduda Pau Louba Changbada Wahang Pang Amada Tautana Manipur Police ke SI Aduna, Kinnathinjilaki Bane. Mahak masamang paomee Haina sak taklaba fauba mahaki mobile phone amadi camera munduta thukai ke masagi mathakta police officer aduna paomee da hatokani Haina fauba khelam ki Haina so mahakna makha tana phondorakle tungda soklaba RC mangangcha ras medicine da pukatuna lakana ke Khongjangloi shing aduna Khongchat ado makha chatharakuna singjamai kongba road ta lakpada Police ki maikai degi leptana tear gas cell amade smoke bomb sing sizinaduna miyam adubu laksinaba honake maduda lambi paring asida Leiba Sambanjuram Chawba Memorial English School ge mahairoi kharasu wantharake Khongjangloi sing aduna school asigi mapai yorakpada leingakna piba chak ensang saningre isana tanjaba humang balgi chara chahanbiro haiba demand tawduna pukham tengkot kaya putokduna khingduna khongba horake Thodok thoklingai marak aduda hojik chathariba Manipur Legislative Assembly mifamke 0 hour gi matamda sugnu SG MLA K Ranjitna thodok asigi machangda house of khotke Khongjangloi singda khut thaba amadi ka henba thong sing ase lebhannaba Manipur Police ke makok thongba officer singda order pibiu hainisu MLA da house ke poning chingsan ke Khongjangloi singna police ke athingba adubu dam khaiduna singjamai chinga makhong tamna lakhe Mafam aduda tongan ba maike kaya dagi Lakkhiba rally ado amatoy punsilaga apunbagi oiba kholaw lauraba machong rally ado akampat ki relief camp tamna amuk hanke ngasigi Khongchat aduda Churachandpur Moraine chingba mafam dagi lanjenna tuna hojik tongan ba relief camp sing de lediba inmate singi maike digi wafam kaya fongdokdarakhe Passenger finance ki wagera kai wagera haidi lanchela ga su angang sing lek taman da ba yade do adagidi cha da ba yade thak da ba yade aduduna sakana pibidi pizza bana adubu khoi personal oina akoina tungana loin tawjai sakar gi posu lowi sakar gi do mapum lobu matam da koina saida tangkhai ma suja gani tangkhai ma yanjin jagani do chajai habidi khoi miona so koi depend tawjade akoi ngasi bukta akoina lanchele kana gi mom da su depend tawde mi gi makha pona su hiningde akoi irom dom isana kano tawna yam nungaina su hinge habagi wasu nachade adubu aikoi isagi pangana isagi humangmanna adumaina wata padana hinga mine koisu adubu sida lanjelakpa akoina leiba matamda yam nungaiti haitare koisi huji aikoina aduki matik piande maramde aikoi ngasi mafam masida yorokli base ngasigi paliba laingak amadi ngasigi irang asibo semjindini amadi irang asibo loisindini haiduna lagliba asam laibanna nakallama tada leptuna ngasi aikoibo Mafam masida kandi basu muksaba aduga aikoi bu hanna ba thorang su tauba asam lai phan gi thawong je aikoi suya ya janingde
maram aduna manipur da lairiba asam laifam se athuba matamda maru phamna lathokraga ngasigi paliba lainga gasina athuba matamda waroi sing puraktana aikhoi gi iramdam amadi aikhoi gi iyumduda aikhoi hanjininge अखोई बु सही अमगा था मरी मुक सुरबजी रिलीफ कैम्प दा लेरिबसी कनानो सो अखोई गे अवाब उबिदे अदुना अखोइना सुक वारबजी सही अमगा था मरी सि कयाम कुइना वारगा लैगिदोइनो अखोई गी इसा इशुगी पुंसी लोइना काम खोंग चाइरे लाइरिक तंगदबा अंगांग नुबी लोइना लान चतबा खुनगाकबा आरामबा यावबा लोइना जखरे अदुना अखोइना कनागी असादा कयाम कुइना सुमाइना हिंदोइनो रिलीफ कैम्प दा चारम थलंग खंदगे अनाबा अयेक मयाम सिगा सरकारनसु कयम तो उबिदे मोइना चेंग हवाई खरा पीबा सारका हिंगबा ngамद्रे अखोई अदुना हौजिक नारांदगी सरकार की मणिपुर की असेंबली फामी बसिदा अखोइबु कैदौंगै करम मतमदा मोरेदा युमदा अखोइगी लमदम चुचामपुदा थिनबीगदोरिबनो चलहनगदोरिबनो हाइबु वाफमजे अखोइ चप चाबमा खंगबा पामजै हाइबगी खोंथांनि ngasi अखोइना लखोचरिबसे रैली अदुगा मरी लेना कमिटी ऑन प्रोटेक्शन ऑफ माइटिंग विक्टिम्स मोरेगी चेयरमैन लेसांगथेम इनांगचाना हाई ममांग चेगी मे अहुमदगी चथरकलिबा था तराग मंगा फारबा इरांग असिदा लांजेदुना रिलीफ कैम्प ता लेरिबा सिंग असे मखा ताना कयाम कुइना रिलीफ कैम्प ता खांगदुना लेखिगदौरिबनो असुक कुइबा मतम असे वारसु वाना रिलीफ कैम्प ता खांगदुना लेरखिबने मखा ताना रिलीफ कैम्प ता लेबा पामदबदगे मसा मसागी मयुमदा हंजिनबा यानबगे दमक हौजिक चथरिबा असेंबली मिफमदा वारेफ अमल लौरगा सेंटर दा थाबियु हाइबा जिमांदा रैली असि पांथोकपने रिलीफ कैम्प ता लेरिबा सिंग मयुमदा हंजिनबा यानबा सिनबके मुहुत्ता मखा ताना मखोगी लाइफम ओइनबदि हाइदुना लैंगांगना प्रीफेब्रिकेटेड हाउस सानबा थौरांग तौरिबा असि तौबिगनो मदुदा चंगदबा सेंफम अदुना अहेनबा मणिपुर पुलिस अमदि कमांडो सिंग थाजिनदुना मखोगी मपांगल कनकट हन्नबा होनदुना मोरे अमदि चुरचानपुरना चिंबा मफम सिंगदा सिंगना हंदुना खुंदा लेताबा यानबा सिनबियु लोइनना लैंगा के थौशिल अमदि कांगलोन कायरकपदगे ngase miyamna awawa mayoknabane लैंगांगना थौरांग अमु पाइखट्रिंगै मांगोइनना मदुदा थोलकदबा फत्तबा सिंगे मतंगदा सेक्शन थौरांग हाना लखत हौद्रिबा करिगिनो अफबा थबक अमा तौबदा फत्तबा चामा थोकलबदे अफबा थबक असि फै हाइना लौरोय अथुबदा इसागी युमदा हनबे यानबा लैंगांगना असेंबली मिफमदा वारेप लौबियो अमरोमदा सेक्युरिटी पर्सनल सिंगना मियोइबगी मिनुंगसे यंगबिदुना वाखल मुना खंथरगा रिलीफ कैम्प ता लेरिबा सिंगे खोलाव असि ताबिरगा पामदबा थौदोकसिंग थोक्तनबा मियाम निंगथिना ngak senbiraga rally ase mapung fana chatpada mating pangbiu hainasu mahangna makha takhi lupa koti chamaga amaga lak humdraga manga hariba simbam sina akoi makha tana leithananabgi damakta fabricated anoba house lephomama sananaba sarkarna tharangli se masi tobigenu hariba simbam ase yam traba simbam sina manipur police amte commando chenenau singi मपांगन कन्नबा अदुमदा पैसाजे थादबिरे हारगा अखोई इरमदम मोरे अमदि चुरचानपुरना चिंबा तोंगान मफमदा इज्जत लेना हंजलनबा सिनबियो हाइबजे सरकार के पुनिंग चिंजनजगे अदुगा लोइना सरकारना मसी मखोगी थोक्सिल कारकपदगी कांगलोन कारकपदगी अखोगी अवाबसिन अखोइना नंगमने सी मयामदा अखोई थमजगे सरकारना करिगी दमकनो पॉपी प्लान यातकनी खंगबा फॉरेस्ट की रिजर्व एरिया कन्गने खलदी करिगी दमक बदुतिगी थोलकदब कंसिक्वेंस करिगी खंगबिदगे अदुगुम पोट अमा तौगने हारगदी करिगी लेरिबा सेंसिटिव एरिया सिंगसिदा करिगी सिक्योरिटी हाना थाजरगा अखोइबु ngakpi sembiनबगी थौरांग करिगी तौदबगे मसिना मनमगा माना अफब थब अमा तौबदा फत्तब सामा थोलागदी मसि अफब थबक से अफबने नकने लौजरोय अदुना अथुबदा अखोइगी इसागी युमदा इज्जत लना हन्ननबा सरकारना ngasiगी फमिबा असेंबली मिफमदा लौबिउ हाइबो फम से प्रेस मीडिया की कुतांगदा थमजगे